खुरुमजरी ISTV की पाव मियंग ताबिरी बापुन मकपु तारामना ओक्सरी ngasi maru eba pauda Koki Chin Mizo Kangluk ki khwaidagi chawba kumai Good Festival ahanba Manipur Rifles ki ground da pangthokre Information and Public Relations Day ki tharam pangthokre Paumi sini yariba makai negative oiba paw singda ka hena focus pawidanaba Education Minister M Okendrona phongdokre amasung state manga ke sanaroi sahum kunga manga no saruk yaduna ngasidagi ahum suba Northeast India Cadet Kickboxing Championship haukre Pau sandok na pizari Koki Sin Mizo Kangluk ki khwaidagi chawba kumai Good Festival state ki thakta ahanba Manipur Rifles ki ground pangthokre Tharamatu da si Minister Okram Ibobina Kumai asna lamdam masida khundariba Kangluk singi marakta hena lungsi sanaba sakhutpa lamdam ama isona pinabibo orasnu phongdokre State level Kud Committee na pangthokpa kumai aduda Deputy Chief Minister Gaikangam Minister Govindas Konthozam Francis Ngajokpa AK Miravai MLA Olandoni GS Haupu amadi atai masak naiba miyoi kayasu saruk yaki Sahi asigi oina Monpi Village ke sip Tongkho Haupipu Kudpa oina lautoktuna ikai kumnabu utki Chief Minister na Good Festival gi souvenir amasu release tauki Nat ke oiba jagoi isai kaya galwene na pangthokkiba Good Festival hagdopu ki tharamda Chief Minister Okram Ibobina Ningsing mathok singai matamdagi hauna pangtholpa kumai asi haurakpadagi wari nahona na ningsingki Ipa ipu singa thambidamba kumai asi ngasi phaba nat ki sanabi amadi fijet saksa galwene na thamba ngamba asi sakthok saningai ni National level dasu Koki Sin Mizo Kangbuna khundaba mafam singda kumai asi pangthokli tabada nungaiba poi kumai asi ngasidi India gi khwaidagi maru oiba kumai singi manungda janma ngamle kumai asna lakpada lamdam masida khundariba Kangluk Masel gi marakta hena nungsi sanaba santi oiba hena sakhotba purakpa orasanu haiki aigi leiriba Kangluk sing haiba tare masigi magi sanabi customs tradition culture panat ipunat haiba tare ahalamna atati sanarka mayam punamakse preserve tawduna koi ngasi makta tongan ba cultural troops sing tawriba makoina seliba dressing masi koi sapupingai ni aigi community gi lai haftagi miyoi baga sorga hek samnaba matamdagi aigi Koki gi oiro Mizo chinau singi oiro aigi tradition custom singakna isagi dressing se maintain tawdra setra masi harau kumai phongdokna dagoi sei sakase akoi Manipur da leiba koi Kangluk singi marakta koi punamak singse yamna chalasinana nungai minana nusinana leibina basi koi yamna sakhokchani Deputy Chief Minister Gaikangam na kumai asna lamdam asida ningsing mathok tinge matamdagi hauna nungsi sanana wata padana himinar I haibata I kumai asigi nungi oiba amato oiba amadi nungsi sanaba haiba pauzel malimgi mafam sinma tungna sandokhiba oesanu kumai asna lakpada aikoi masilgi marakta hena nungsi sanaba saukutpa amana amagi mateng pangnaba purakpa orasanu Aikoi masilgi marakta miyoi karana nungsinada naba singsep thajanbagi thabak sathariba asidagi section menarasi Festivals tha khudim lebana tawi festival marakta kwali chawa festival haila amani adu almost every month festival tawi masin takodi aikoi se pen thok pahiba nungsi sanaba namapum moiba Wata padaba chahong wahongba adurma samasam niba oyami hada make lao thai festival manung yam lei hai ar sakam ga ngai hai gana kwai diga chaw festival ojarba su sahi tha khuding se tha trani thoi festival trani thoi de wato subai da utana community khuding da festival se lei wato subai da utana si kitchen mizo group su asiguma kwai diga chaw chawang it's a sign of prosperity and abundance. What the padava, no, I do
Information and Public Relations Department Sinduna ngasi Information and Public Relations Day ki tharam Department asigi office ta pangthokre e pawgi lamda thabak toriba pawmi singna negative oiba paw singda ka hena focus tawidana ba Education Minister M Okendrona phongdokre Tharamatu da IPR gi Parliamentary Secretary MLA K Megachandra amadi Department asigi Principal Secretary Letkogin Hawkip su saru yakhi Tharam ke saru kama oina DIPR na sinduna numit mangan istu macatharakpa photography competition da mako matang taraba singda manamatum sing yanthokhi loirena IPR gi staff oiramba sing amadi ahal oraba photo journalist sing da su azam khodol posting piduna ikai khumnakhi Parliamentary Secretary K Megachandra Democracy Satpalebak amada DIPR gumba Department asigi thaudang yam chawi Sarkar ke tongan department singna paikal level scheme amadi project sing miyam da khangan na honabada department asina thaudang lauri department asi henna mapangal kankat hanba ahen ba staff sing launa bagi tama cabinet ta khanaba leire major department ama ohenaba athuba matamda thabak paikalagani hairi Education Minister Morangtem Okendrona makata na phongdokkibada Manipur gi housing oriba tangdu laita daba phibam masida pawmi singna paw phongbada yariba makai negative oiba paw phongbi dana ba appeal tawki matam amagi sing tamgi nungsinaba mari adu sagatna ba honabada punna thaudang lominasi Manipur Sarkar nasu pawmi sing yaipana ba thabak tharam kaya paikhatli loina na lamdam masigi chakwa tharang gi thabak tharam kaya phana yamna paikhatle phongdokhi Mafam rang he khangudana hek bambi da ban toramba duga Khabada radio da chow na lau thokraga se bom na horaga polaw bina loisan baidana mayam na diam bakhana asachoba kenom tawdore banama tawdore blockade na tawdore haira maga lau thoga madada kije dana mayam na thoudraga sona kana da keshe lem da gumba smaina adana khoi khandaba mataw tare state sigi soi khoi policy program tang sida lokhana ba sarkar gi thorang su kayama pakhana ba thorang leirabani adana ngasigi information de gi nungai ba duga yamna puni nungsireba thoram sida ya na media gi marum pang sinda yam personal appeal ni ina tawjai se sai na so haja gi ba good news no news bad news ado duna negative boy be issue sing dai khoina focus to bidana amuktang e khoina ningjari ba apun ba manipur ma chingtam nungsina na leba manipur ma yamna pai pun ngasi thambiramba phajaba manipur gi saktam se makhata na chathanaba sinbibada media gi role yamna chawna le ngasi nongthil sawang pung ahum makhai muk taba aduwaida Lamphel Police Station gi manung sanba iroi semba maningda kaida hangba restaurant Sky Gold Cape ki manungda bom ama pokhai kre thaudoga sida mi asok apan ya hokdre restaurant ki table sokri kaya akaya toy thokre thaudo thoringai matamda restaurant manungda pakhang lesabi tarit nipalom phami hairi Restaurant adu thongam nanau sahi kungamathoi apokpa Gokulsan irusamba maningla kaida leba miyoi amagini Bom pokhaire haba paw phangmadigi Imphal West Commando amadi Lamphel Police Station ge kangbu ama laktuna bom adu karamna pokhaire pano haiba thijin humjin bagi thabak sathakre kanana kari maram gi damak restaurant da bom pokhai lamlibano haiba khangmangamdri Amaramda ngasi ayupung tarukrom tabada singzamai PSK manung sanba mayai lambi gi langthamba lab awang lekai da sakti leba IED amaleramle Mongsanga da leba sama mapan suba battalion CRPF tagi mita yang kairom lapa mafamda lerama bomadu ayukta walking satpa miyo singa tengna kibani haidi Thado thokpam da Manipur Police ki bomb exposing amadi police personnel kayana yangsin ki bomb adu digital timer oiba makhal gi IED ni khangba loinana manak adu waida leramba miyo sing taktoki bomb adu lauto na bahona bada pung anirom lambi thinki tungda bomb exposing na bomb adu defuse tobaga loinana double mechanism oiba yama sakti leba bomb ni haiba khangma ngam kibaga loinana bomb adu da detonator anisu yarom ki NDA Sarkar na semje kiba tara suba schedule thugaiba miyoibu makoi gi mere pona thadorokpa asida maral kupsinna ba Congress Sarkar da onsin duna maral sinaba honaba tokadabani haina singzamai khatri lakai da pangthokkiba political conference amada Congress lu singba singna phongdokna khrei Tongzu Kendra Election Campaign Committee 5/24 amadi 5/25 na sinduna pangthokkiba tharam masida Education Minister Morangtem Okendro Parliamentary Secretary K Megachandra Lamlai Kendra gi MLA KSIS Biren Tongzu Kendra asigi Congress ki mirep oriba Bizoi Kwezam Mahila Congress Committee Manipur gi President A Tilotamasu Saruyaki
Minister Okendrona Congress na miyamda haikiba sing thabak oida pangthoktuna utli Center da BJP ke sarkar lejarabasu state ke Congress sarkar da ahong amata purak pangamloi BJP sarkar ki pandam asi Manipur bu pambai ama hekta sajinaduna thugai ba haibusi pandam ama oiduna lei Forup kaya na khundaba lamdam masida khaidok khajin tawduna lengak pagi thausil sathari aikoina phiba masida karamba party amadi karamba mioi khangadagi haibatu khanthaba matam oire haiki ngasi Churachandpur da thokbasisu martiye saina ngasagi lauthohale masi moi gi kanglu hunbagi wadi nataba tawru potuna mi gi maro office thugage police station thugage mi hat ke ne chanubada police na masa defend tawuni sigi marak samu rajniti yausalle haraga masi de Manipur sarkar ga wari saroi Delhi de sagadabani haiduna Delhi de challe haraga kanana siliba ngasi UNC gumba tai tai mayam na sinba seja tribal mayam se khoi khundamine be se tribal maitai ga khoi khaibung tahana ba silak palan kaya ngasi phawba masa khumdana leiba sumaina divide and rule policy se yam heiba party ne BJP have se ngaduga leiba dharma khudingmak na khundaba simlaba bharat se sa Christmas day na 25th December Christa dharma chachaba singi simlaba Christmas ne se good governance day ga ne onthok pibu gumba ngarang wak pangthok liba rasa sankalap divas sana Indira Gandhi gi magi leigidabagi seisa nungaitaba phungdokpa simba seisana Sardar Vallabhbhai Patel gi inauna se mahaki India bu unity lerambani haibagi mapok numi pangthorpa gumba seng haragadi ngarang pangthoi sidi Manipuri khoi gi yam nungaitaba yam pendaba se Vallabhbhai Patel ni khoi merger agreement namna to hongi bai khoi pulan gi ba to mayam duna Manipur gadi yam chanadaba hariba party se BJP harba party se Parliamentary Secretary K. Megasandana Politics Taugi Hadabadi Politics Kangmachangi Haiki Lamlai Kendrugi MLA KS Ais Biriana BJP Gi Manungda Politics Ki Tunglam Chat Udraba Karana Pham Konduna Miyam da Aranma Kaya Phongdok Liba Asi Matik Sadre Haiba Utpani Miyam Gi Iho Hawak Tringaida Politics Tagi Potha Hobuna Hena Apaba Misang Legani Haiki Marak Mikalasigi Congress ki Mirip Oigadoriba Bijoy Kwezamna Sahi Manga Tabak Tawanaba Miyamna Thakibada Marakta Mahiratuna Tanthorokpa Asidagi Mikal Amukana Pangtok Naba Honaba Asi Miyam ki political right Pukulai Wana Sidin Naduna Kanaba Law Naba Honaba Misakne Masagi Asoiba Aranba Kupsin Naba Congress Maral Siba Tokpapai Directaba Mihut Amasung Politician Thongzu Kendra Kongdapam Leloidabani Haiki Aina Sindok Sanibadi Karigumba disqualified MLA Singna Prajada Lana Aduga Bhaptadana Sengdoktun Mokogi propaganda Warama Sathadana Sarkada Tainavasi Ay Asumba Nate Mokoina Prajamiam da Minamba Ikai Kandabgi Hongnavi disqualified the one with Lal Halakwig the Might of B state Ikai Ningai Madhudanate Praja ki seva tauna sakhraga mayam prajana thakhraga sahi manga phadan halpa asida bakoina afawu sadana prajada minam honaba aina jo han hai badudi hai basing se kani sunate nupi angang gi mamangda pamom tingduna ahek lan chakada wini haidana support lampo chakhrakanda konthong hek wang lan baga santhida nanthura lukhum kar halpo gumane isona khangi madudi Thongzu Kendra se Bijoy Netradi Yaroi Haidana disqualify se Shona Togoni Loy Aduna Mamangi Dugumba Sorum Tanda Mahu Singiba Bijoy Kojam Wera Handaki Asubiki Hu Sinda Bijoy Kojam Toe Madu Prajana Angonda Minuksi Pibiu Tajaba Tabiu Hak Soidana Prajana Pami Maikido Madu the Pun Seven never Honabiki Tanjati looks again Hadan Ningthau Palingai Matamda State Darvana Natraga Matam Adugi Sarkar Gi Mari Renaba Department Singna Singyada Tariba Tampaki Praza Miyamna Tung Koina Sijan Naba Yana Naba Piram Laba Lama Pham Sing Amadi Laifam Sing Tek the Kaidana Kanduna Thamnanaba Manipur Sarkar da Haizaba Haina Ngasi Pangtokiba Manipur Valley Villas Reserve Forest Right Protection Association na Warep Lokre
Oripokta pangthokkiba mifam aduna Valley Village Reserve Forest sing Sanabung Ningsing mathok tarba matamdagi hauna maitei singa sagonaduna laklaba singda leidiba laifam sing Kobru Loya lakpa Waroi ningtau Kaungnu Nongpok ningtau Singoi Barunina singba mafam singsu kanduna thamgadabani Manipur Sarkar na nauna Sadar Hills District semlakpa matamda hariba lam amadi laifam sing asi Sadar Hills District ki manung salhandanaba sarkar da haizaba hainasu warep laukre Paugi Marekana break amatang Lominasi. Break Matunda Taramna Oksari. Wangoi Apunba Maira Paibi Lupna, Maikai Adomda, Yu Yonba Amadi Lagao Kauba Pumting Tingle Haidi. Ating Magi Mayukta Tabaksa Terakwa Musing Masamasagi Dive to Wegabani Haina, Women Empowerment Organization Wangoi Amadi, Lamdam Adumgi Lupkayana Punat Hadorokpa Cherol Amana Kangalakli. Believer says Manipuri Secretary Zena Waifigi Lising Makada Kangbai area ki imung sanigi matakta Kankal Lising Amarom Yantokre Kangbai community hold the Pangtokiba Taramasida Kangbai block ki President Lamnai Mang Waifai Kangbai Young Waifai Association ki President Kailal Monlasu Sarupyaki 9 Sector Assam Rifles ki Taranito Suba Biharna Imphal West Police Commando Galwenana, Konzeng Lekai Kauna Thabi area digi UNLF ki overground worker ama fare haide. Assam Rifles ki PRO ge Cherol amana farba me asige maming yumnam Sidanjit Sainipu Apokpa Ingobi Kawi. Kuntaruk Suba Sector Assam Rifles ki Commander Brigadier Razib Sivar amasung Assam Rifles Women's Welfare Association ki President Su Oiribi Commander ge Loinabi Bandana Sibana Moria da Satuna Laikedraba Kungamari Suba Assam Rifles ki Rifleman Paukolet Baite ge imung manungi awaba da saruk yamina kre Bandana na Kuntaruk Suba Sector Headquarters ki Maikedi Khudol Tamki Assam Rifles ki Maikedi gi Pangbaya Mateng imung manungda Pangani Haidi 9 Sector gi Ani Suba Assam Rifles na Sadar Bhalbai Patel gi Sa Manipur Suba Mapok Common Ningsing Tharunga Mari Renana National Unity Day gi Tharam Ngarang Thawal da Pangthokre Ngasi numidang waram pung mari makayom taba aduwaida Tedim Lambida Kana Thomadigi Laisabi ama Sire Laikadrabi Nupia Sige Maming Lalong Pui Sahi Kunhomdoi Apokpa Rampan Kawi Thado Tokom Digi Pangba Pauda Nupi Masasi Angobo Masugi Central Car Amana Thomlam Laga Sian Kibani Haidi Thado Asige Mari Lenana Chuchanpur Police Peke Samalakot Kre Hazik Fabagi Oina Mipami Pungi Pau Pangdri Puya Maitha Kibagi Apunba Ningsing Lupna Sinduna Ngasi Puya Maitha Kibagi Sahi Sani Marpu Homdoi Suba Ningsing Thorambo Puwarigi Amama Nimitaina Yuremba Maya Lekai Delaiba Yurembam Apunba Klapta Thoram Pangtokre Mera Thabum Ama Suba Zatarakniba Puya Maitha Kibagi Ningsing Thoramga Mari Lenana Pangtokpa Thoramaduda Puya Maitha Kibagi Apunba Ningsing Lupki Chairman Mangi Apokpa Maruki Huidrom Tomsau Mangang Yauna Miyakiana Sarup Yaki Wangang Kibasingna Sandidas Gosai na Puya Mai Thadok Tuna Lebak Asi Kangkong Sahin Kibadagi Sing Tamgi Marida Asoba Akayo Pilakpani Haiba Wafam Sing Pongdok Naki Bila kibadagi Mahina Pamayu na Panko Matamna Matakya ni Mamata Amata Kaya mo na mga tatuan ki Hana Lejira Matsadalo Laino Kaya Matak Makang Otong Tuna Kunay Bilika Tao Walki Puya Mai Kagawin Matundadi Masing Wirniba Tandulika Way Tahidraba Tibam Kaya Asi Laki Puya Mai Kagawin Matunda Hawin Ekoy Kari Otoy Haibado Kataningai Handak Bharat Sarkar Amadi NSN IM Anina Peace Ekotama sign Taunakiba Adugi Matanga Miam Puna Kana Nainabagi Sankilakniba Mifam Manung Sana Bisnubo District Manung Sanba Torbungda People Movement for Common Future Haibatimda Amuko UCM Amadi Committee on Civil Society Kanglai Park Amadi Torbung Development Organization Sinduna Torbung Community Holda Miam Gimipam Ama Pangtokre Lamdam Adumgi Civil Society Organization Amadi Club Maira Paibi Muslim Isil Inaw Sing Kayasu Saruk Yaki Amukogi Vice President Devana District Boundary Singatho Ningdaba Thodo Kaya Thokliba Asigidamag District Boundary Singbu Sarkar na No Ment Area Haina Sematangai Fade Haiki
UCM की कंसल्टेटिव मेंबर यमनामसा दिलीप कुमार ने हाई किबदा मणिपुर खुंदामिनरी कांगलुप मसल की मरक्ता सिंगसेप थाननबा होनगनु अरिबा मतम की इतिहास सिंग नैनबना कांगलुप मसल की मरक्ता नुंगसी चानन हिंगबा ngमगनी हाईखी मयांग इम्फाल दगी अकोइजम मौक्सी मिसिग मरी लेनन सेमखिबा JSC ना ngasi अयुपुंग मंगा दगी मयाई लंबी द कौखिबा जनरल स्ट्राइक ना मियाम की लंबी चतोक ससिंदा साउना अपन बथोकले इम्फालोम दगी लाप गाड़ी अमदी मयांग इम्फाल दगी इम्फालोम द सत्कदब गाड़ी कया खोंजंग सगोत्प सिंगना अथिंग बपीखी मिहार पोटो हाइदुना मणिपुर सरकार द कयार खन्ना हायबसु पुथोप ngमदबदगी JSC against the brutal killing of अकोइजा मौसी मयांग इम्फाल ना पुंग निफुनि पानगी मयाई लंबी थिंगबगी खोंजंग असि संगसिनबनी हाइना कन्वेनर एस इबो चौबना ISTV न्यूज ता फोंदोरक्ली मणिपुर साहित्य परिषद सिंधुना डेफ लिटरेचर सेंटर दा तरुकसुबा नीलकांत मेमोरियल लेक्चर पांगथोखरे तरमदुदा फिल्म अमदे थिएटर की संगनारब क्रिटिक्स प्रोफेसर समिक बंधोबधाई मणिपुर साहित्य परिषद इम्फाल के प्रेसिडेंट प्रोफेसर TS तोम्बी यावना मियोय कयाना सरुक याखी तरमगा मरी रेन क्रिटिक्स प्रोफेसर समिक बंधोबधाईना मणिपुर दा ई नीलकांत गुम्बा मटिक साबा मियोय अमा पोकलंबा असि साउथोक चनिंगाइनी मणिपुर की लिटरेचर अमदे कल्चर बु अवाम थाक्ता पुखनाब होनबदा महाना लौखिबा थौदांग सिंह काउथोरोइदबनी हाइखी रामकृष्ण मिशन विद्यापीठ दियोगर पेरेंट्स एसोसिएशन मणिपुर की तरमापन सुब सही की मिफम ngasi मणिपुर यूनिवर्सिटी की मेन गेट मयाद लेबा रविचंद्र विद्या आश्रम द पांगथोखरे तरमदुदा PWD के चीफ इंजीनियर M लोकेंद्रो रामकृष्ण मिशन की डिवोटी M दिनमनी विद्यापीठ असगी हानगी महिरोई डॉक्टर L चौबयावना मरी लेनबा मियोसिंगना सरुक याखी अफब महिरोई कयादा पेरेंट्स एसोसिएशन की माइकेदगी खुदोल पोट पीखी अमुको CCSK अमसुंग UCM ना लेतना सतरकलिबा मणिपुर की अपुनबा तुंगलमचत अमगिदमक मियाम की इहौ हाइबसिदा खननेनबगी थरम ngasi क्वाकथेल कोंजेंग मया लेकाई ग्राउंड पांगथोखरे क्वाकथेल कोंजेंग क्लब अमदि मैरा पाइबिगा खुसम नदुना पांगथोकेबा मिफम असिदा UCM की प्रेसिडेंट एलांगबम जॉनसन मणिपुर यंग एसोसिएशन की प्रेसिडेंट डॉक्टर L समुंगौ CCSK की प्रेसिडेंट अर्जुन तेलाइबसु सरुक याखी डॉक्टर L समुंगौना हौजिक मणिपुर असि खुदोंसादब कया मायुकनरी इंडियाना खाइदु खाइजिन सानादुना सिंगतमगी अपुनबा सक्तम थुगाइनब होनरिबा कानब फंगलोय हाइखी UCM की प्रेसिडेंट जॉनसन ना थासिगी अहुमदा पीस एकॉर्ड की इंटरलॉक्यूटर RN रविगा उनगनी मसिदा मणिपुर काइबा यारोय हाइबा वाफम असि याद्रबदी येंगनबा ताबनी हाइखी अमुको की वाइस प्रेसिडेंट TS देवाना फुरुब अमकक वारी सानबना शांतिपुरप यारोय पीस एकॉर्ड असिदा मणिपुर गवर्नमेंट ना पुक्सेल सेंगबा चंगी BJP ना मखोय के मेंबर लाख अहुम यौरे हाइना मणिपुर लाउबगी महुता दिल्ली द चटुना तक्सिन मथौ ताई हाइखी कम्युनिटी लोन मिक्सअप तौरगा ताबा पुनः हिमिनरपगी अदुमलब सांगलब इतिहास की वारी कया सिंगसे ngasi NSN and India गवर्नमेंट ना पुंथु थुगाइगने हाइबजे मसे एगो याबम थोकरसिने मसे याबम नमोयबा अदुना इंडिया गवर्नमेंट ना NSN and गवर्नमेंट परब मतमदसु मखोना डेवलपमेंट की पार्टा इकोनॉमी पैकेज पीबा ऑटोनॉमी पीबा तारगसु मणिपुर लैरिबा चौखत्रिबा मफम कया सिंगसे चौखननबा कॉमन नोइबो पॉलिसी प्रोग्राम अमदा ऑटोनॉमी पीबा याय डेवलपमेंट तौबा याय अदु नतदना इथनिक लाइन दा नागा खतंगी ओइबा अदुगुमलबा पैकेज पीबा हाइबदि मदुदि ओइथोक्तबा वानिसिनि मियाम की आइफनब थादखेबा सेनफम मियाम दा यवलमदब सिंह लेमना थारोय हाइना BJP के नॉर्थ ईस्ट इंचार्ज प्रहलाद पटेल ना फोंदोखरे BJP मंडल थोंजु केंद्र ना सिंधुना दोबी लंपाक्ता पांगथोखिबा नोमगी ओबे पॉलिटिकल कॉन्फ्रेंस अमदा वाफमसी फोंदोखिबने थरमसिदा थोंजु केंद्र की BJP की मिरेप ओइबा TS बेस्वाजिद डॉक्टर निमाइसान लुवांग डॉक्टर RK रंजन M हेमंत DGP ओरंबा Y जॉय कुमार अमसुंग अतैलु सिंबा कयासु सरुक याखी प्रहलाद पटेल नमखाताना गवर्नमेंट असिगी अमोटपा थिदोनबगिदमक पार्टी असिगी मिहुत असेंबली दा थाबताई पार्लियामेंट सु स्टेट गवर्नमेंट असिगी अरानब सिंह सबसाना पुखटकनी हाइखी ये माइलस्टोन होगा मणिपुर की राजनीति के लिए। लोग क्या कहते हैं, उनके पास भ्रष्टाचार का बहुत पैसा है। आप पढ़े लिखे लोग हैं, आप समझ रखने वाले लोग हैं। इस पैसे को सजा मिलनी चाहिए, इस भ्रष्टाचार के पैसे को सजा मिलनी चाहिए।
एक नुमाइंदा जो नरेंद्र मोदी के प्रतिनिधि के रूप में मणिपुर की विधानसभा में बैठेगा और इस बात का हिसाब मांगेगा, इस झूठ को बेनकाब करेगा मणिपुर की जनता के सामने कि भारत सरकार ने जो पैसा तुम्हारे पास पहुंचाया वो कहां गया, इसका हिसाब चाहिए। Muslim Rashtriya Mantas Manipur State na Sinduna State Level Urdu Convention ama North Eosida Labor Asa Holder Pangtokre. Tharamasida National Council for Promotion of Urdu Language ki Director Professor Irteza Karim, MRM ke National Convener MD Afzal, Speaker to Oramba Dr. Maniruddin Sheikh, BJP के वंगालोई अबू सलाम, मणिपुर कॉलेज के प्रिंसिपल डॉक्टर राहिजुद्दीन शेख सु सरुयाखी, मौलाना हबीबुल्लाह ने इबा इस्लाम धर्म अमसुंग हनाफी मजाब है न मिंगथोन मलारिक अमंगासी खेटेगांव कम्युनिटी हॉल द फोंख्रे थरमसिदा मणिपुर स्टेट ओबीसी कमीशन के मेंबर अब्दुल रहमान, मणिपुर स्टेट माइनॉरिटी कमीशन के सेक्रेटरी फजलुर रहमान अमसुंग प्रोफेसर अब्दुल हलीम शाह सु सरुयाखी मणिपुर टूरिज्म साखोनबा होनबगी मिंगदा अमदी संगाई कन्नबगी मियेंगदा सही खुदिंगी पांगथोकलेबा संगाई फेस्टिवल ngasi angamathau singi lana sel tananaba kumaini haina Maoist Communist Party na phongdorakli Lobasigi Secretary Publicity and Propaganda Nonglen Maiti ge chelol amana festival asigi mingda sahi khudingi lambi koilas thai Thaiba koilas asi kaithel nangnaba honabanina festival asi hek loikibaga mapak phakatlaga adum loikhre Handak sahi ke su amuk sengba sagat pa haurakli kaithel nangnaba lambi koilas thaba amadi thanga pat sengbat pa kaya satharakli Kaithel nangnaba sem sabana sengbat labor sing quality lairoi asiguma senpham kaya asil lana sijinaba yanaba sangai festival asi pangthokpani atopa miyang amadigi amuk khaminaba yaba wafamdi Manipurda tourism sakot hansi haidabadi Jogo Tampak Kaibul Lamjau National Park Tharon Cape Boning Meadow Jilan Lake Barak Waterfall singma mafam sing sengbat pa mathok tai Laibak tibadi haidaba mafam sing asida tourist spot oina sengbat pagi mami tadri Manipur da mapung fana tourism sakot hanna bohono si haidabadi matam chana sengba sagatuna taru tanana sengmat kadabani Sangai festival yoram daida kotai taisin banadi kalisukan ba oiroi Tamlibo wafam singa sida miyam khangna tourism sakot na bohono bagi asan ba miyengda yumpam oiba thaurang thausil ama yatragati nomaga general strike khakta natana sangai festival mapum oina thingna ba walep lauragani haide Amuka hanna break amatang laminasi. Amuka hanna taramna oksari. United Nations ki Economic and Social Commission for Asia and Pacific Escape Business Advisory Council Pacific Island Trade and Investment Tongan balibak singi organization tarana sinduna November ani amadi ahumda Bangkok ta pangthokodoriba trying to suba Asia Pacific Business Forum gi khana nainabada Bharat ki mahu sinduna saruk yanaba Salai Holding Private Limited Manipur gi Executive Vice President Narengbom Biswaj Singh amadi Elangbom Brojendra Singh Infal Thadokre Asia Lebak Singi Oina Pangthokpa Yamna Maru Oiba Conference Asida Driving Growth and Sustainability Through Business Haibasida Yumpam Oiduna New Business Economic Order Financial Order Harnessing Entrepreneurship Singba Hiram Singda Khananai Nagani Hairi Bishnupur District Committee Imphal West ka Tainaba Wangoi Kendugi Manuksana Ladiba Irom Maizau Khangsak Pom Lekai Digi Athok Pom Lekai Taba Lambi Asi Kanaguma Amatana Sembi Dabadagi Khuraizam Lokena Lamdam Adom gi Miyam Galoidena Ngasi Lambi Semba Hokre Miyoi Amana Phongdolakpada Lambi Asi Sahi Kaya Kana Amatana Miyang Sangbidana Lakri Sarkar ge mai rena basingasu miyam ge chatok sasin tawriba lambi asi sembi dabadagi khuraizam loken da semina ba haibadagi lambi sembane loken na phongdorpada sarkar khak ngaibagi mahutta praja ama oina angama mating pangduna miyam ge chatok sasin yana ba thabak paikatpani haiki OLX ki kuthangda tongan ba model singi phone hapkatuna yonba saraga sel loktholama miyoi ama miyam na ngasi oripokta phar matungda police sinakre phar miyoi adudi maizau Pukramam Lekai Digi, Hozigna, Lampel Quarter the Labor, Lashtam Baker Singi, Masanupa, El Canani, Magna Phone Pini Haiduna OLX ki,
खुथांगदा कस्टमर अहुम मरी दगी लुपा लिसिंग कया खोंगबुट खरबा मतुंगदा लुपा लिसिंग अनि चोंगा पीरुबा मियोय अमना लुसिंगदुना महाक फाबनि हाइरि कंगला संगम संगी मनिंग लोकोलदा चौरांग लो परि तरागनि पालम मणिपुर सरकार सेंट्रल स्कूल साजिनबो होनरकबा थवंगबु यानिंगदबो फोंगदोकपो ओइना मियाम गी मिफम अमा कंगला संगम संग कम्युनिटी हॉल दा पांगथोखरे कंगला संगम संग लैदिबा तोंगान तोंगान बा ऑर्गेनाइजेशन कयागी मियो सिंगना सरुक याखी सरकार लो उब याबा मफम दा स्कूल सानबा लरुकलेबा फिरेप हंदोकदबनि हाइबो वाफम सिंग वांगांखिबो सिंगना फोंगदोकनाखी अमरोमदा चिंखु खुंद्राकपम लकोन कनबा लूप अमसुंग नॉर्दर्न स्टूडेंट क्लब खुंद्राकपम सिंधुना ngasi खुंद्राकपम पांगलबा कम्युनिटी हॉल दा पांगथोकिबा मियाम गी मिफमना चिंखु खुंद्राकपम एरिया दा फिल्म सिटी साबगा मरी लेना मियोय अमता संगहनदाबा हाइना वारेप लौख्रे एरिया से लौ उरिबा लौफम सिंग लौ सिंगुबगा मरी लेनबा थबक थरम नतना अतोप बकल अमता तौबा यादबा लौपुसना गवर्नमेंट फिल्म सिटी साबगा मरी लेना पिथोकतबा हाइनासु वारेप लौख्रे Local MLA Amadi Film Forum Manipur Amadi Art and Culture Department Singku Kundrapom area da matam kaktena social boycott taure hari Mifamashida Amuko Icham Mikan Lauksal Conservation of Paddy Land and Protection Committee gi Mihu Singsu Saruk Yaki Hauzik Makatana Angom Amaladagi Tabaki Pau Lobisi थबक की पाउला विरसी सेंट्रल एग्रीकल्चरल यूनिवर्सिटी की कॉलेज ऑफ हॉर्टिकल्चर एंड फॉरेस्ट्री दा तोंगान तोंगान फंडसिंग लौननबगीदमक मसागी चही 19 दगी 35 फाउगी मनुंगदा लैबा कैंडिडेट सिंगदगी दरखास्त कौरी पोस्टिंग अदुदी आर्किटेक्ट मरिफुद्रा एडिटर जूनियर इंजीनियर सिविल एंड इलेक्ट्रिकल पर्सनल असिस्टेंट हॉर्टिकल्चर असिस्टेंट लाइब्रेरी असिस्टेंट लाइवस्टॉक असिस्टेंट स्टेनोग्राफर एलडीसी ड्राइवर अमदी मल्टीटास्किंग टास्क की अहांग फंडसिंगनी पोस्टिंग असगी मतुंग इना चानाबा एजुकेशनल क्वालिफिकेशन सिंग लेगनी इम्फाल दा परीक्षा सेंटर ओइगदबा फंडसिंग असगी एप्लीकेशन पिसिनबगी अरोइबा मतम नवेंबर की तांग 19 नि हाइरी दिल्ली पुलिस कंस्टेबल ओइननबा मणिपुर की नुपा मसुंग नुपी कैंडिडेट सिंग लौगदौरी मसागी चही 19 फाउबगी मनुंगदा लैबा 10+2 पास तौबा मियोइसिंगना नवेंबर की तांग 13 फाउबगी मनुंगदा दरखास्त थारपा यागनी थबक खनबगी प्रोसेस खुदिमक इम्फाल दा पांगथोकनी हाइरी मथक्ता पल्लिबा थबक की पाव अस्सिगे अकुप्पा मरोल बाबूपरादा लैबा जॉब सेंटर दगी खंगबा यागनी गवर्नर सेक्रेटेरिएट राजभवन इम्फाल दा कैजुअल माली ओइना थबक तौननबा अहांगबा पोस्ट मंगा गिदमा कैंडिडेट सिंगदगी मरी लेनबा बायोडाटा सिंग नवेंबर की तांग 19 फाउगी मनुंगदा पिसिलकनबा खंगलगली मसागी चही 19 दगी 19 फाउगी मनुंगदा लैबा क्लास 8 पास तौरबा सिंगना अप्लाई तौबा यागनी हाइरी हाइरिबा फम मंगा असगी ओइना शेड्यूल ट्राइब शेड्यूल कास्ट अमदी ओबीसी कैंडिडेट सिंगी ओइना नियमगी मतुंगिना चही कोमथोकनी अपुनबा पोस्ट मंगा असगी मनुंगदा अनरिजर्व की मरी अमदी शेड्यूल ट्राइब की पोस्ट अमर रिजर्व तौरी थबक की पाव ngasi matang sa leizari Makata Pauta Directorate of Veterinary and Animal Husbandry Services Manipur Tangkam Farmers Association Ifal Iska Kusan Maduna Sa Sansing Hida Kapthupagi Tharam Ama Tangkam Amadi Kundrak from the Pangtokre Department of State Disease Investigation Laboratory की Principal Investigation Dr. N.G. Ibotomi Singalu Singduna Puna Sasan Sanini Purum the Hidak Kaptoki Black Quarter Foot and Mouth Disease Amadi Hemorrhagic Septicemia the Gingaktunaba Pandem the Hidak Kaptopagi Campaign of Seats Atabani Heidi Kwakta Labor Anita Standard High School the Minorities Education and Cultural Education Kwakta Amadi Hanigi IAS Officer P. Saras Chandra Amadi Ladies Lions Club of International Infal Napuna Sinduna Nomugi Oiba Lemna Layamugi came Ama Pang Tokre Tongan Tongan Balena Kaya Laying Kiba Free Medical came Aduka Mari Lenana P. Saras Chandra Ana Layangi Kudong Saba Watliba Mafam Masida Miyamgi Kalaga came Masi Pang Tokani Haiki MUG opposite Labor Lorimbum Enterprises the Bompokai Hankiba KCP Pore Maite Luki Operation Mangal Nasata Kibani Haidi Lobasiki Publicity Secretary Mangal Gicherol Amana How Kiba Matam Kayadigi MU Manungda A4 Amadi Magi Kusabi Tikadar Amagana Satariba Amot Pathabak Sing Sumtonaba Haiduna Kayarakana Mediagi Kutang da Kangalabasu MUG Authority na Kangsin Nadana Lady
Atena matam ge manungda MU authority na lebak miyam khangna media ge khutangda sengdok kadabani lumna thamleba wafam masi pangthok trabadi November kunda Manipur pumagi oina general strike lauk tholagani hairi Lokram Leda Veteran Welfare Association Sinduna Ngasi Lokram Leda Community Hall da Ahal Oraba Art and Culture Sports Amadi Education da Mangdil Tharak Laba Miyo Sing da Khodol Pibagi Thoram Ama Pangthokre Thoram Matuda Jilla Parishad Member C.I.S. Bizanti Association ge President Dinesor Amadi Pradhan R.K. Gunisnana Maru Eba Miyo Sing Oina Sarup Yaki Ziribam Consumers Club Semkre Ngasi Ziribam Higher Secondary School da Pangthokpa Mayam gi mifam amana khanaraba matungda club asigidamak miyai kungama thoina saba ad hoc committee amasu semkre committee asiga chairman oina TS Kunba Luang amasung M Priyo Kumar bu convener oina khankre Ziribam da consumers singna thengnariba khudongsa da basing maru oina LPG gas lobada miyamna awaba oiriba asida ahanba miyeng thamgani haidi Kada Lamboikul Unit Hangdokre, Unit Asigi President Oina Laisam Kamesor, Secretary General Oina Sanjanbam Bina Kumar Khankre. Awa ana Taraba Amadi Laitalar Singda Mateng Oyanaba, Singakham Basantana, Nambol Moizing Kamang Wangma Development Committee da Zinga Ban Parakusinakre. Taramasida Lekagi, Miwekasu Sarupyaki, Tungdesu, Miam Gidamak Angama Mateng Pangani Haiki. Skill Development Program on Mushroom Cultivation Gimatang da NC UI Women Cooperative Education Project Infal West na Rama Foundation Nagama Pal Rims Rota Lebaga Kusam Naduna Kurai Tangzam Lekai da Cell Health Group Singda Numit Humnigi Oiba Singum Tabiga Training Pangthokre Hauzik Makata Nangasigi Sanabagi Paulo BC Ngasigi sanabagi pauda state mangagi nupa nupi sanaroi sahum kunga mangana saruk yaduna ngasidagi ahum suba Northeast India Cadet Junior and Senior Kickboxing Championship Kumalapak Indoor Stadium da hokre Haudopagi tharam da Manipur Sarkar ge consultant Dr. R.K. Nimai Youth Affairs and Sports Department ki Secretary R.K. Dinesh Department Asigi Director W. Bhaktaras Kickboxing Association of Manipur ge Working President L. Umakanta NEA KOG Vice President Danny Reni Amadi Organization Asige General Secretary Biswajit Kakati Susarup Yaki Haudopage Tharamga Mari Lena State Manga ge Sanaru Singna Mas Pachatki State Manga ge Sanaru Sing Asina Hayengdegi Event Ring da Full Contact Lock Kick Talani Sports da Point Fighting Light Contact da Athoy Ahen Tanagani Put Kumaigi Sharukama Oina Marisuba Assam Regiment Friendly Football Amasung Volleyball Tournament Ama Sandal District Molsam Amasung Faisan Zan Kulda October Kungini Pandagi Ngasi November Ama Fauba Pangthokre Iya School Kangkuna Edel Kang Union Thangwaiban Kangkutpu Maichiba Pijuna Sahi Asigi Taramatu Suba Players Trophy Open Category Kang Tournament Ki Winner Oikre Yaskul Kalkuna Sinduna Yaskul Singa Kam Lekaigi Siri Gopal Dev Mantapta Kankutaraga Matoina Group Maritona Kaiduk Tuna Sector Megatang Kundiga Chatarakiba Taramatu Suba Players Trophy League Cum Knockout Open Category Kang Tournament Ngasi Losin Kray Losin Migi Taramda Hana Horticulture Department Director Oramba R.K. Kiran Kumar Amadi D.I. Saita Berta Su Sarup Yaki Ngasi Sanakiba Aruba Mesta Yaskul Kangkuna Edel Kang Union Thangwaiban Kangkutpo Panjal Kunganitoy Kunda Maitiba Pijuna Winner Wakibani Tournament Asida Best Chakpaigi Mana Chakpai Taragahumde Pankiba Yaskul Kangkut Ki Jilana Takre Best Lamtagi Manana Lamta Taragamari Pankiba Aku Kangku Thangwaiban Ki Birena Takre Best Discipline Team na Nika Nilakuti Kangkuna Takre Winner Oiraba Amadi Runners Up Taraba Kangkuta Lupali Sing Manga Amadi Lising Ahum Piki Best Discipline Taraba Kangkuta Lupali Sing Ani Amadi Best Chakpai Amadi Best Lamtada Lupasani Sani Piki Athlete Nupi Humdaga Dipan Yauna Pun Athlete Samani Pugu Marina Saruk Yaduna Ngasidagi Kuntra Manga Suba State Level Master Athletic Meet Manipur Master Athletic Association Sinduna Kumalampaki Man Stadium da Hokre Ngasi Ahoba Numitki Pangchokiba Nupagi Meter Samliki Lamzelgi Sahi Kuntra Manga da A Momon Amadi B Jetena Ahanba Amadi Ani Suba Takre Sahi Nipu Gida P Santi Kumar Sahi Nipu Manga da K Dilip Kumar Sahi Yankai Manga da W Nirmal Kumar Sahi Humda da Kelen
sahi marifuga mangada ais ibohalna ahanba takre sahi yankai kanglupta n ranjit KIS biramani amadi s ya school na ahanba anis suba amadi ahum suba takre category asina nupi ki pangtok kiba sahi humpu gida m asalila amadi Y Balan Ahanba amasung ani suba takre sahi humda da ke radha laima amadi I maipang na ahanba ani suba amadi sahi maripuda e nupi masana ahanba takre World Zimgi L Henry na ani suba Imphal East District Body Building Championship ki Junior Open category ki title lokre Body Builder Association Imphal East na sinduna kiamgai haibong makongi community holder ani suba Mr. Imphal East District Body Building contest pangthokre Junior, Senior amadi Master Open category ahum tona khaido kiba contest asida Junior Open category da Super Zimgi KS Rusina na ani suba Jim masigi ke Biswazina ahum suba taki Senior Open category da Pioneers Jim Thambal Kongi ke Sasikanta na ahanba Unique Zimgi TS Atoi na ani suba Royal Zimgi L Robert Maite na ahum suba taki Master category da Royal Zimgi MV Francis na ahanba Expiners ki N Ozena ani suba amadi Zimmasigi L Moduna ahum suba takre Manipur MSL Body Builders Association Mavana Sinduna GM holder pangtu kiba taruk suba Mr. Kanglai Park State Level Body Building Contest Lamjanbu Zim Yaripoki Sanaru Singna Sub Junior Short Group ta Mari suba tarakiba ke Manoranjan Junior Group ta ahum suba takiba L Bizen Group asida ani suba tarakiba Ais Prabha Kumar Amadi Contest aduda saruk yakiba L Binod Opagi Tharam Nongpo Ningtau Youth Association Yaripok Top Singtha Lamjanbu Zim Yaripok na sinduna pangthokre Mamang thagi tang taradagi sangangai usekon community holder Lining Thau Larembi Badminton Association sangangai usekon na sinduna Chatharakiba ahanba sangangai GP Level Men's Open Double Badminton Tournament ngasilo sinkre Taramadu Social Welfare Minister AK Mirabai sangangai GP ke Pradhan L Roma Laima Imphal West 1 ke Pradhan Kyasu Saru Yaki Aji sanakiba aroba mesta S Balesor amadi L Tombagi Jurana I Bipin Chandra amadi I Premsan ki Juraba Maithiba Piduna title Lauki Ahum suba position Rajan amadi Milan ki Jurana Takre Tharamasi ke Mari Lenana Minister Mirabai na Sanabana Manipur ki Mingchat Purapagum Sonomugi Hainabi Laiba State ama Ohenduna Elamdom Lepsa Bangamba Laibak amani Haina Pithibi Miyam da Sak Tagnaba Ngasigi Mirol na Khanba Matam Yaure Haiki All Manipur Football Association Sinduna Imphal ki Mapal Kangjibung da Sathariba Tara Suba Manipur Style League ki second stage match knockout round gi ngasi sanagadaba match sing nong sing ki phibam phattabadagi makha taba notice thoktriba phawba matam kaktana yaithokre Sahi asigi December dipandagi tara humdoi phawba Bihar ki Rajendra Stadium Saprada pangthoko dariba Nipunithoi Suba Junior National Boys and Girls Volleyball Championship ta saruk yagadaba Manipur team gi nupa amadi nupi sanaroi nipugunithoi khankre Khalaba Singh tha asigi tang mari gi ayuk ki pung 3 tabada Kumal Lampak Outdoor Volleyball Court kit single loinana report tagodabani hairi Rajiv Gandhi Khel Avian Scheme ki makha da District Youth Affairs and Sports Office Imphal East na Sinduna District Level Women's Sports Competition tha asigi tang ahumda Kumal Lampak Sports Complex ta masana tani thoigi competition pangtholagani hairi hana form 1000 kraba sanaru singna November ahumgi ayuki pung 3 makhaida Kumal Lampak Indoor Hall da report tagodabani hairi All Manipur Body Building and Fitness Association Thadorpa Cherol amagi matung inna tha asigi tang taraga mari amadi taraga manga da nipumapan suba Mr. Manipur contest North AOC Laiba Asa holder pangtholagani tha asigi tang mari dagi mapan phawba manungda association asigi office ta form thajingadabani hairi Apunba Fitness Center Nagamapal Sinduna Sahi Kudingi Letra Satarakpa AFC Transformation Zelensky Manga Suba Zelensky Aroiba Round Gi Test Ngasi Center Asida Pangthokre Loshilakpada Maru Eba Pau Amukhana Kuki Sin Mizo Kamluki Khwaidagi Sawa Kumai Good Festival Ahanba Manipur Rifles Ki Ground Pangthokre Information and Public Relation Day ki tharam pangthokre Paumis Yariba Makai negative oiba pau singda ka hena focus tawidanaba Education Minister M.O. Kendrona phongdokre Amasung State Manga ki sanaroi sahum kunga manga na saruk yaduna ngasidagi ahum suba Northeast India Cadet Kickboxing Championship haukre
ngasigidi ISTV na pijaba pau matang asida loizare miyang tabiri ba punamakta amukka hanna kurumjari.